ngasi ing kumja lising ani kunmari November gi tang kuntaruk lepa popo numit numit asida aihak na khwai mafam da thamjagadoriba si ngasi gi Tripura state ki manungda maitei apunba maitei gi manung sanna leiriba Kirtania haina khangnaba koi maitei kanglup asigi maramdani masibu tabigadoriba khwai mafam da Sanathongi Manindra Konsam aihakna ahanbada noluk chali ngasigi ekhoigi apunba maitei masak asi chahi lising anirong gi paringda maitei ningthorol kayana akoigi semgat pirambani amaga nongchup lomdagi changakpa nongpok lomdagi changakpa koigi hanadagi leijarakpa kanglup sing macha sing chauba sing punjillaga semlakhibani haibase ai mamangda su kyarak thamjakre adu main tawdana aikoigi marak sidaista aikoigi irak sidaista koi ngasi amanasu naharol singna khangna bigadaba koi mitei bamon haibal leire mitei pangan haibal leire sing manungda tei kaya ama koi ngasi di aduni haiba pannadraba kaya amasu mi kaya amasu mioi kanglup kaya amasu koi apunba mitei gi seista yaure haiba sima koi punamakna khangna bire ai mamangda thamjagre adugumba masak unified identity ama sagal langnabagi damakta aikhoigi oiba naat ki masak kaya na chingba koi phijol da chacha ithakta karida mayam ama semgat pidar ju thambirami haibachi machu ai masida ju sangdajaroroge aduga masigi khudam si yengbiu ngasi aikhoigi yam sathiba koina awaba tariba kuki kangbu sing mokogi chin kuki kanglup ki unified identity ama sagal laknaba hotnabada makoina tawreise only supnagi 1979 khakta akogi Kut festival lena yam chaungna mokogi kanglup sigi oiba khwaidagi chawba kumai oina tawrkeise 1979 khakta moi hawdorakhimni Manipur state maisais Kut festival ji tawringe hoji irang gi hogi ba chahi dagi lepe akoi calendar da so akoi hapchadre ado masidais da akoi gi baisais da Manipur gi mantri sing kari sing jagoi ga sara da yam hairaba mong da moina tawriba sariba jagoi du mayam na yengmada yam nungai ramani ga haibagi wakhal su khanbara khangde chong na phanna jagoi ga sabo mayam thengna bigre sumain tawdana akoi Manipur da leiriba Naga Kanglukini haiba kangbu sing asisi chu makoigi unified identity ama akoi integrated identity ama sagal na bo na ba seista luingai ni festival lenga sumnagi 1986 khakta dagi hawduoga 1988 dagi male subject to correction akoi state holiday oidana February chahi khuding February gi tang 15 khuding da pangthulai mi sumain tawdana Mokoi di ngarang handagi aikoi gi di chahi lising ani rongi itihas ki paringda nongda laren pakhangba hanba maitai gi ningthau sigi haktak tagi mathang tawrokpaduna akoi gi Churachan Maharaj gi matam phawda on record akoi gi Chitharul kumba bana chingba dagi akoi gi mi mangda mapan dagi lakpa mi singna maitai sagai da tin gibase akoi na khangau matam bawda uho matam da waw thoiba kaino posak amani sumain tawdana khoigi Manipur khakta natana malem da leiriba ngasi maitei hairaga khangnariba akhoigi jati se akoi amadagi kanglup macha nungchup haramdagi nongpok haramdagi lakhiba mayam punjillaga khoi semgal lakhibani haibasima akoi khangmin nafam thoi soidana khangmin nabam thoi habse maru oina haureiba naharol singda ai thamjaningi aduga hairiba sing asigi manungda Kirtania sing asisu amani Kirtania hairiba si Kirtania singi chapchana Kirtania haibasi karino kanano haiba lairiksi ai haki oina ai thengnajade adubu akoigi 2018 ki August thada hojik Guwahati da tha khudingi phongiba khoi thagi chepong ichema hairiba Dr. Purit Sabam Biramani aigi nuksijaraba akoigi marup Dr. Purit Sabam Biramani na editor oiraga phongiba
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯗꯥꯛꯇꯔ ꯐꯨꯔꯤꯠ ꯁꯥꯕꯝ ꯕꯤꯔꯃꯅꯤ ꯏꯗꯤꯇꯔ ꯏꯆꯦꯝꯃ ꯑꯁꯤ ꯍꯧꯖꯤꯛ ꯃꯥ ꯄꯨꯔꯅꯤꯃꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯃꯄꯥꯟ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯐꯁꯦꯠ ꯄ꯭ꯔꯤꯟ ꯇꯧꯗꯅ ꯄꯨꯊꯣꯛꯄ ꯆꯦꯐꯣꯡꯒ ꯍꯧꯗꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯝꯃ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯆꯦꯝꯃꯒ ꯀꯣꯟꯅꯅ ꯃꯥꯅ ꯑꯔꯥꯝꯕꯥꯏ ꯍꯥꯏꯗꯅ ꯑꯃꯁꯨ ꯄꯦꯔꯤꯌꯣꯗꯤꯀꯦꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯛꯇꯔ ꯕꯤꯔꯝꯅꯤꯁꯤ ꯍꯟꯗꯛꯇ ꯅꯧꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥ ꯏꯂꯦꯛꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯟꯕꯤꯈ꯭ꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯤ ꯃꯥꯅ ꯐꯣꯡꯉꯤꯕ ꯏꯆꯦꯝꯃꯒꯤ ꯊꯥ ꯈꯨꯗꯤꯡ ꯐꯣꯡꯕ ꯂꯦꯞꯇꯅ ꯐꯣꯡꯉꯛꯏꯕ ꯏꯆꯦꯝꯃꯒꯤ ꯑꯣꯒꯁ 2018ꯒꯤ ꯆꯦꯐꯣꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯂꯥꯛꯄꯝ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯗꯠꯇ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯅꯣꯡꯂꯥꯛꯄꯝ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯅꯤꯌꯥ ꯃꯩꯇꯩꯁꯤꯡꯒꯤ ꯁꯥꯒꯩꯅꯤ ꯑꯗꯨꯒ ꯗꯠꯇ ꯁꯦꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯅꯤꯌꯥ ꯃꯩꯇꯩꯁꯤꯡꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯅꯤ ꯃꯣꯏꯗꯤ ꯁꯤꯡꯍꯥꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯦ ꯃꯥꯅ ꯏꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯤꯔꯇꯅꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏ ꯆꯪꯂꯛꯄ ꯑꯃꯁꯨꯡ ꯁꯥꯒꯩ ꯑꯄꯣꯛꯄ ꯄꯨꯖꯥ ꯇꯧꯕ ꯍꯥꯏꯗꯅ ꯋꯥꯔꯦꯡ ꯑꯃꯈꯛ ꯑꯩ ꯊꯦꯡꯅꯖꯈꯤ ꯃꯁꯤꯒꯤ ꯋꯥꯔꯦꯡ ꯑꯁꯤꯗ ꯃꯥꯅ ꯄꯟꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯅꯧꯅ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯥꯅ ꯅꯧꯅ ꯊꯣꯛꯄ ꯍꯥꯏꯕꯨ ꯀꯤꯔꯇꯅꯤꯌꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕ ꯁꯤꯕ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯇꯧꯕꯁꯤ ꯃꯈꯣꯏꯅ ꯍꯧꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯄꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥ ꯊꯦꯡꯅꯩ ꯑꯗꯣ ꯃꯈꯣꯏꯅ ꯆꯪꯉꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯆꯔꯥꯏꯔꯣꯡꯕ ꯃꯅꯤꯄꯨꯔꯗ ꯆꯔꯥꯏꯔꯣꯡꯕ ꯃꯍꯥꯔꯥꯖꯅ ꯄꯥꯟꯕ ꯃꯇꯝ 1697ꯗꯒꯤꯅ 1709 ꯐꯥꯎꯕ ꯄꯥꯜꯂꯝꯕ ꯃꯩꯇꯩ ꯃꯩꯗꯤꯡꯉꯨ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝꯗ ꯆꯪꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯃꯅꯁꯨ ꯏꯍꯥꯏ ꯍꯥꯏꯅꯕ ꯑꯗꯒꯤ ꯑꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯐꯪꯕ ꯄꯣꯠꯁꯛꯅꯤ ꯃꯈꯣꯏꯅ ꯂꯣꯏꯅꯔꯛꯈꯤꯕ ꯁꯪꯀꯤꯔꯇꯣꯟꯒꯤ ꯃꯁꯛꯁꯤ ꯉꯁꯤꯁꯨ ꯑꯔꯤꯕ ꯄꯂꯥ ꯍꯥꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯂꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯩꯔꯦ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯃꯩꯔꯝ ꯑꯣꯏꯔꯞꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯤꯇꯅꯥ ꯄꯅꯨꯡ ꯍꯥꯏꯅ ꯂꯩꯔꯤꯕ ꯎꯀ꯭ꯔꯝ ꯆꯨꯊꯦꯛꯇꯒꯤ ꯆꯪꯁꯤꯟꯈ꯭ꯔꯒ ꯂꯩꯔꯤꯕ ꯀꯤꯇꯅꯥ ꯄꯅꯨꯡꯁꯤꯗ ꯃꯈꯣꯏ ꯌꯥꯝ ꯄꯨꯟꯅ ꯂꯩꯔꯝꯕ ꯑꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 30 ꯃꯃꯥꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯍꯥꯛꯅ ꯁꯅꯊꯣꯡ ꯊꯥꯒꯤ ꯆꯦꯐꯣꯡ ꯀꯟꯅ ꯇꯧꯖꯔꯛꯄ ꯃꯇꯝꯗꯨꯗ ꯆꯍꯤ 30ꯒꯤ ꯃꯊꯛ ꯑꯣꯏꯔꯕ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯕꯁꯤꯡ ꯀꯌꯥ ꯑꯃ ꯑꯩ ꯊꯦꯡꯅꯖꯈꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯝꯕꯗ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯤꯔꯇꯟ ꯁꯛꯄ ꯁꯣꯟꯕ ꯀꯩꯗꯧꯕꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀꯣꯜ ꯂꯤꯛ ꯃꯌꯥꯝꯁꯦ ꯂꯨꯛ ꯍꯧꯅꯕ ꯋꯥꯂꯣꯛꯁꯪꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯨꯛꯅꯆꯤꯡꯕ ꯍꯧꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯐꯨ ꯀꯣꯔꯐꯥꯟ ꯈꯥꯡꯅꯆꯤꯡꯕ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯂꯥꯏꯁꯪꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯄꯥꯇ꯭ꯔꯅꯆꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯐꯦꯡ ꯆꯥꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯤꯔꯇꯅꯤꯌꯥꯁꯤꯡꯅ ꯁꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯂꯣꯛꯁꯪꯗ ꯆꯪꯉꯝꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯄꯨꯁꯤꯟꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯥꯏꯔꯤꯛꯇꯤ ꯐꯪꯖꯗꯦ ꯑꯗꯨ ꯇꯥꯛꯄꯤꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯁꯦꯝꯒꯠꯂꯛꯄꯗ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯣ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯈ꯭ꯋꯥꯏꯅ ꯈꯪꯕꯤꯔꯦ 1919ꯗꯒꯤ 25, 26 ꯁꯤꯗꯩꯁꯤꯗ ꯆꯍꯤ 8 ꯈꯨꯟꯇꯥꯡꯉꯩ ꯑꯋꯥ ꯂꯪꯒꯥꯏꯕ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯂꯝꯗꯒꯤ ꯆꯦꯟꯈꯤꯕꯁꯤ ꯑꯌꯥꯝꯕꯅ ꯆꯦꯟꯗꯅ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯆꯦꯟꯈꯤ ꯍꯥꯏꯕꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯀꯩꯅꯣ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯤꯡꯊꯧꯅ ꯌꯥꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯟꯕꯅꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯗꯤ ꯃꯥꯒꯤ ꯁꯕꯖꯦꯛꯁꯤꯡꯗꯤ ꯃꯥꯅ ꯂꯩꯕ ꯇꯥꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯆꯦꯜꯂꯝꯃꯣꯏ ꯂꯩꯔꯝꯕ ꯇꯥꯏ ꯅꯤꯡꯊꯧꯗꯨꯒ ꯂꯣꯏꯅꯕ ꯅꯤꯡꯊꯧꯗꯨꯅ ꯌꯥꯕ ꯀꯥꯡꯕꯨ ꯂꯩꯔꯝꯕ ꯇꯥꯏ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯦꯟꯕꯅꯤ ꯆꯦꯜꯂꯨꯔꯒ ꯂꯟꯒꯥꯏꯕ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯛꯄꯅꯤ ꯑꯗꯩꯗ ꯂꯩꯍꯧꯗꯕ ꯍꯜꯂꯛꯇꯕ ꯀꯥꯡꯕꯨꯗꯨꯅꯤꯉꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯩ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯅ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯎꯔꯤꯕ ꯉꯁꯤꯒꯤ ꯃꯩꯇꯩ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯡ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯩꯅꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ
अखोई लांजेनगिबदा लेहोबा कीर्तनियासिंग अदुनि ngasi त्रिपुरादा लेरिबसिंगसे हाइबसि अखोइना इतिहास की परिंगी वारी लाइरिक येंगोगसु अखोइना खंगबा अदुम लाइना थोई अदुगा मखोइ मसानासु कीर्तनियासिंगना थाजबसु वाफम अमनि कीर्तनियासिंग असि आई याम नकना वारी वताई सानजबगी खुदोंग चाबा अमा आई चलिबा चाही 2024 सिगी अगस्त थादा फंगजकी आयाक लाइगो फवा मदगी अखोइगी अगरतलादा बार्टोन तौबिरक्तना हौगिबा अगस्त थागी तांग 18 गी नुमिदांग वारमदा थुंजबनी अगरतलादा अदुगा तांग कुन कुनमाथोय कुनिथोय लेजरगा इसिंग चावबना खरा कुइना लेधजरके तौबदा इसिंग चावबना मरम ओइरगा थोलो हौदबा याददना आई सिलचर ताना ट्रेन दा लाखिबा खोंचत अमख आई यावजगी कोगी त्रिपुरागी अगरतलादा मधुगी मनुंगदु दैदा आई त्रिपुरागी अगरतला मनुंग सिदा अगरतला अमदी अगरतलागी अनकपदा लेइबा अखोगी मैतै कीर्तनियासिंगी अहलमन खरगा वारी वताई अवा नुंगाई वारी वताई सानजबगी खुदोंग चाबा अमखक अखोई आई फंगजरखी मदा त्रिपुरादा हौजिक्सी मैतै कीर्तनियासिंगसी अखोगी चौराकना लिसिंग मरी रोम लई मखोइना लेरिबा मफमसिंगदी अखोगी प्रॉपर अगरतला अखोगी सदर अगरतला सी मनुंग सिने अदगी मसैजब अखोगी से सदर अगरतला सी अखोई वेस्ट डिस्ट्रिक्ट नि त्रिपुरागी अदगी बरजला हरिबा मफम कमल घाट अदगी कसिकसरा जगतपुर अमसुंग बामुतिया हरिबा बामुतिया सी खतंग अखोगी अगरतला प्रॉपर सिटी दगी लापथोकिबा मफमनी सुम मफमदा लेकाई खुंगंगसिंग मोई लिंगदना लई अदुगा अमु अखोगी खोवाई डिस्ट्रिक्ट गौरनगर अमदी अखोगी सहिर्ज मारा इरगा पीबीरकपनी अदु मसी चप चाना आई सहिर्ज मारा हैना आइना छिंदोकचरे अदु लालंबसु कनागुमना खंगबिरदि चुमथोकबिरो सहिर्ज मारा अमदी गौरनगर खोवाई डिस्ट्रिक्ट खुंगंग अनीदा पुन्ना अखोगी कीर्तन मैतै कीर्तनियासिंग हौजे होजिक 700 कीर्तनियासिंग लई हाइना ताकपिरखी अदुगा अमु नॉर्थ त्रिपुरा नॉर्थ डिस्ट्रिक्ट त्रिपुरा की नॉर्थ डिस्ट्रिक्ट की धोरमनगर सब डिवीजन मनुंग चन्ना इचाई है खुंगंग अमदना मैतै कीर्तनियासिंग असि हुजिक हौजिक युमकोक कुन हाइदि युमथोंग कुन युम कुन लिंगदना अखोगी कीर्तनिया मैतै कीर्तनियासिंग लई अदुगा पुन्ना त्रिपुरा स्टेट्स अखोगी लिसिंग मरीरो मिसिंगजी कीर्तनिया मैतैगी मिसिंगजी लिसिंग मरीरो लई है अहाग इसामकी ओइनदी कीर्तनियासिंग त्रिपुरागी कीर्तनियासिंग थेंगनजरकपछि कुइरे अहानब थेंगनजरकपदा यामना पुनिंग नुक्सिनिंगाई ओइबा आइनदी पामजदबा कया वारी करा तारकी इमिन मंगना उजरकपदी नचदे हाइबदि मछि अखोइना अंगांग ओरिंगदा मणिपुर की मनुंगदसु लेरिबा मैतै खुनाइसिगी मनुंगदसु अदुम तौनरंबा चक्सा फिदा हेक तिन्नदबा आगे चारो मौरौनदबा गुम्बा तौबा अमना अमबु करी हाइतारे जात अमरोइना खन्नरंबा गी मौंग खरा लेरंबदौना तौई अदो हौजिकति लई सुंगलै लेरंगनी आई थाजदे करिनो आइदा हौजिकसी अखोगी त्रिपुरादा लेरी लिंगबिरिबा मणिपुरी साहित्य परिषद त्रिपुरादा अखोगी मैतै कीर्तनियासिंगी ओजासिंगसु चाउना सरुक यामिन्नदना अपुनबा त्रिपुरादा अपुनबा मैतैगी कला संस्कृति अखोगी साहित्य खोरिरोलना चिंबा चौखटननबा अखोई कन्ना थौदांग चप चाना यामिन्नरी अदुना हौजिक नुक्सी चानना लई हाइना लेमिन्नरे हाइना आई लौजै लैसु लेमिन्नगदब अदा त्रिपुरादा लेरिबा कीर्तनिया हारिबा मैतै कीर्तनिया मैतैसिंग मैतैगी कांगलुप की मनुंग चनबा हाइबा नचदे मैतै कीर्तनियासिंग अखोई सोमदा मैतै बामोन लेरिबगुम अदगी येक सलाइ अखोई मैतैगी येक सलाइगी मनुंग चंदबा अखोई सागैसिंग मयाम अमा मैतै ओइना पुन्ना अखोई लेमिन्नरिबा सुमाइना लेरिबा कीर्तनियासिंग असि मखोई ममालोन
ꯃꯩꯇꯩ ꯂꯣꯟꯅꯤ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠꯅꯤ ꯌꯨꯝꯁꯥ ꯀꯩꯁꯥ ꯌꯨꯝꯂꯩ ꯀꯩꯔꯩ ꯆꯥꯛꯆꯥ ꯏꯊꯛ ꯃꯩꯇꯩꯅꯤ ꯂꯣꯏꯅꯃꯛ ꯃꯩꯇꯩꯅꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯇꯧꯗꯕ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠꯇ ꯇꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏꯕꯛꯇ ꯁꯤꯡꯔꯦꯡ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔ ꯅꯝꯕꯒꯗꯨꯗꯤ ꯀꯤꯔꯇꯅꯤꯌꯥꯁꯤꯡꯒꯤ ꯋꯥ ꯅꯠꯇꯦ ꯀꯤꯔꯇꯅꯤꯌꯥ ꯅꯠꯇꯕ ꯃꯩꯇꯩꯁꯤꯡꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯋꯥꯔꯤꯗꯤ ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯔꯣꯝꯗ ꯂꯩ ꯇꯥꯔꯦ ꯔꯣꯃꯥꯟꯁꯤꯡꯅ ꯇꯧꯕꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯨꯝꯕꯅꯤ ꯃꯁꯤꯗꯤ ꯃꯄꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯄ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯁꯤ ꯀꯤꯔꯇꯅꯤꯌꯥ ꯑꯩꯒ ꯊꯦꯡꯅꯖꯔꯛꯄ ꯀꯤꯔꯇꯅꯤꯌꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯁꯤ ꯃꯈꯣꯏ ꯃꯁꯥꯁꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯛꯇꯥꯛꯆꯩ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯀꯥꯡꯕꯨꯒ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯣ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯒ ꯄꯨꯟꯁꯤꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯃꯇꯨꯡꯏꯟꯅ ꯑꯩ ꯄꯥꯖꯒꯦ ꯌꯦꯡꯉꯒ ꯇꯈꯦꯜ ꯆꯪꯐꯝ ꯂꯩꯔꯦ ꯇꯈꯦꯜꯂꯝꯕꯝ ꯂꯩꯔꯦ ꯁꯦꯂꯩꯕꯝ ꯂꯩꯔꯦ ꯑꯗꯒꯤ ꯅꯝꯁꯥ ꯇꯛꯄꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯐꯤꯁꯥꯕꯝ ꯂꯩꯔꯦ ꯂꯥꯏꯁꯪꯕꯝ ꯍꯥꯏꯕ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏ ꯈꯣꯡꯕꯝ ꯍꯥꯏꯕꯁꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯝ ꯍꯥꯏꯕꯗꯒꯤ ꯂꯣꯟꯊꯩꯗ ꯑꯩꯈꯣꯏꯒꯤ ꯁꯝꯖꯤꯜꯂꯒ ꯍꯥꯏꯕ ꯃꯥꯜꯂꯤ ꯍꯤꯖꯝ ꯊꯥꯡꯖꯝ ꯍꯟꯖꯕꯝ ꯊꯥꯡꯖꯝ ꯐꯧꯔꯝꯕꯝ ꯑꯗꯒꯤ ꯄꯨꯡꯌꯥꯝꯕꯝ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯆꯅꯝꯕꯝ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯅꯥꯎꯗꯝ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯗꯒꯤ ꯇꯣꯞ ꯁꯨꯕꯝ ꯑꯗꯒꯤ ꯅꯣꯡꯔꯥꯛꯄꯝ ꯑꯗꯒꯤ ꯙꯖꯥꯏꯕꯝ ꯑꯗꯒꯤ ꯁꯦꯌꯨꯕꯝ ꯍꯥꯏꯕ ꯁꯥꯒꯩꯁꯤꯡ ꯑꯁꯤꯅ ꯇꯥꯛꯏꯕꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯀꯤꯔꯇꯅꯤꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯕꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯇꯣꯞ ꯁꯨꯕꯝ ꯍꯥꯏꯔꯤꯁꯤ ꯇꯣꯞꯇ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯅꯆꯤꯡꯕ ꯁꯨꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯑꯗꯒꯤ ꯅꯝꯁꯥ ꯇꯛꯄꯝ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯆꯟꯗꯣꯟꯅꯆꯤꯡꯕ ꯇꯛꯄ ꯀꯩꯗꯧꯕ ꯑꯣꯏꯔꯝꯒꯅꯤ ꯐꯤꯁꯥꯕꯝ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯀꯥꯡꯕꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯆꯅꯝꯕꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯅꯥꯎꯗꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯕꯁꯤꯅꯁꯨ ꯇꯥꯛꯆꯩ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯔꯒ ꯃꯄꯥꯟ ꯂꯝꯗꯁꯨ ꯈꯔ ꯏꯍꯨꯟ ꯐꯪꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯅꯠꯇꯕ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩ ꯑꯣꯏꯅ ꯎꯕ ꯉꯝꯗꯅ ꯀꯔꯤ ꯖꯥꯇꯤ ꯄꯜꯂꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯣꯟꯆꯣꯞ ꯁꯤꯖꯤꯟꯅꯗꯅ ꯑꯗꯨꯒꯤ ꯃꯊꯤ ꯀꯥꯏꯗꯅ ꯍꯦꯛ ꯉꯥꯡꯕ ꯁꯛꯄ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯑꯔꯥꯟꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯍꯧꯅꯗꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯏꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯪ ꯂꯥꯎꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯅꯤꯌꯥ ꯀꯥꯡꯕꯨꯁꯤꯡ ꯃꯅꯤꯄꯨꯔꯗꯗꯤ ꯀꯤꯔꯇꯅꯤꯌꯥ ꯂꯩꯇ꯭ꯔꯦ ꯀꯤꯔꯇꯅꯤꯌꯥꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯅꯨꯡ ꯆꯟꯗꯕ ꯁꯥꯒꯩꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯄꯟꯗꯤꯠ ꯕꯤ ꯀꯨꯂꯆꯟꯗ꯭ꯔ ꯁꯔꯃ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯀꯨꯂꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯕꯤꯔꯝꯕ ꯃꯩꯇꯩ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯁꯤꯡꯒꯤ ꯁꯥꯒꯩꯁꯤꯡ ꯀꯔꯤꯁꯤꯡ ꯄꯤꯕꯗ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯟꯗꯕ ꯌꯨꯝꯅꯥꯛ 100 ꯄꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯊꯤꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯌꯦꯛ ꯁꯂꯥꯏ ꯄꯤꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯄꯤꯔꯝꯗꯕ ꯁꯥꯒꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩ 38 ꯂꯣꯝꯗꯤ ꯑꯩ ꯈꯪꯖꯩ ꯑꯗꯣ ꯌꯦꯛ ꯁꯂꯥꯏ ꯄꯤꯗꯕ ꯁꯥꯒꯩꯅꯤ ꯍꯥꯏꯅ ꯀꯩꯁꯨ ꯅꯨꯡꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡ ꯃꯩꯇꯩ ꯕꯥꯃꯣꯟ ꯍꯥꯏꯔ ꯈꯪꯅꯔꯤꯕ ꯃꯩꯇꯩ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯄꯤꯗꯕ ꯁꯥꯒꯩꯒꯤ
adu hairo kanda yamna humorously yamna phagi tongna dum hai e akoi laktana akoi mitei chakhol laimi haidana chingba sini aduna kasu nungnang ningai leitaba posakni masaisa masigi apunba se akoi kaidana ba yarigai hene hena pakthok chaksokna konchinna bache honna pham thoimi masigi wakhal ronji leram tarding asi mapalamda Bishnupriya gi wathoksu ai leromgani haiba thajade Manipur dadi Manipur tampak lamgi manung dadi Bishnupriya haiba ama leite akoi apunba maitai oina leikre ado sini aduna hujiki kainosing jisu akoi gi kirtaniya maitai kirtaniya sing asisu makoi hujik tahi taret khunta ngaida awal langai ngaida mapanda chakhare maru oina Tripura lamdamda chatna leikhre makoi sing asi akoi mafam Jiribamda yam likna adagi atai mafam singda yam likna thengnadaba nate adu mapung oina Tripura dani leiribase Tripura da leiriba lising mari rom gisegi ahalaman jing adugi thamoi da hauji aingonda wari sabada phawre ibase karino da ngasi Manipur seista aikoi gi yek salai jinggi manungda chandaba midi maitai oidaba dawna laurapagi iho aikoi gi apunba saksamje thugairaknabagi mami kanomba injin bado kanaumamna achauba force amana maitai gi apunba masakse thugai hodragadi akoi yararoi gaina injin dana soidana di oirambasu yai mani haibadi ai ngamjade mana khudam changdam putho haibadi puthokpa ngamdabarina adumma amadi soidana thongodrani khalli apunba maitai gi masaksi thugaina naba honarakpa matamsida yek salai gi adagi machu adugi ka hainaga tawra phiran gi gaina torokpa seisda maru oina Tripura da leiriba kirtaniya maitai kirtaniya jingi manungda thamoisida aikhoidi maitai oiraroidro aikoi maitai lonbu ima lon mo ngangjariba maitai gi saksa ithak yumlei kairei fijet lakset maitai gi chatnabi ima leimren sidawi laindau sanamahi lachariba ibudo pakhangba khurumjariba apokpa khoiromba tawjariba maitai gi chatnabi loinamak maitai ama oina tawriba compulsion natawa maitai ama oina sum naturally tawjar aba maitai lon ngangjariba maitai lon ima lon oijariba aikoi cha maitai aibasi manungda challaroidro haiba nungnang jaba makoida akoi samna haida moida inferiority akoi jibu tulabrane ga haibagi wakhalama pole masi yamna laibak thiningai ni hai masi yam nungnang jaba makoi gi ahalaman jing akoi gi kirtaniya maitai kirtaniya jing gi ahalaman jing duga wari otai chang makoi gi thamoida nungnang jaba akoi wafam ama oibadudi masi ni aina thamjaningi je loinana kirtaniya maitai apunba maitai gi marak sida kirtaniya haiba kangbu amasu ngasi hingdana hujik ngasi mak hingdana lei haiba si khangan janingba kay Manipur da di leitre Manipur da leiramba akoi kirtaniya sing amada tindana kaidawdana akoi na tajabada bamun oi yoga su yawi hai chumdaba madudi kaino subject to correction ai lalagasu lale haijage ahalaman jingna takpirambaduni thindana takpiramba yawi moi kirtaniya kangbuni sumain tawkre maitai da si tingre sini maitai gi yek salai da tin bai ja maitai gi chanarak pida ning thorol gi haktak tangina ngasi bawo chadari bida hoje chu akhoi gi sana konung da lingiba uttara sanglen na chu anobo sagai hana lejerim ba maitai gi yek salai bisi hana dagi Krista gi mamang sahi cha kaya gi mamang dagi samdara aba adumba posani madai da tilalaga anoba yumnak sagai piba adum chatnari adu natragana ningthau konung na piba natragasu sagai gi pibana sagai gi mi mayam khangna piba khangna o noi akoi gi sagai gi manung chale akoi gi yek gi manung chale salai gi manung chale na tawrak pacha channarak panieba adu gumba sana vidu laitana akoi gi maitai oina laiminnar ngasi bo kaisu khannade ado yek salai da tinde haidana
ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯡꯅꯤꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯋꯥꯐꯝ ꯑꯩꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯂꯩꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯉꯁꯤꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯤꯔꯇꯅꯤꯌꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏꯕ ꯑꯩꯈꯣꯏꯕꯨ ꯃꯩꯇꯩ ꯑꯁꯦꯡꯕ ꯃꯩꯇꯩ ꯑꯗꯨ ꯑꯣꯏꯔꯔꯣꯏꯗ꯭ꯔꯅꯦ ꯍꯥꯏꯕ ꯆꯤꯡꯅꯖꯕ ꯄꯣꯛꯂꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯣꯛꯄꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯁꯤ ꯄꯣꯛꯍꯟꯅꯕ ꯊꯕꯛꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯩꯇꯩꯁꯤꯗꯒꯤ ꯃꯔꯛꯇ ꯊꯣꯛꯅꯅꯕ ꯊꯧꯑꯣꯡꯁꯨ ꯁꯤꯟꯕꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯗꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯃꯪꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯁꯛꯁꯤꯕꯨ ꯀꯥꯏꯔꯒꯗꯤ ꯃꯁꯤ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯕ ꯍꯥꯏꯖꯒꯦ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯆꯠꯆꯕꯅꯤ ꯑꯗꯒꯤ ꯑꯗꯨꯅꯤ ꯑꯗꯨ ꯂꯥꯏꯅꯤꯡꯒꯤ ꯅꯃꯥꯗ ꯃꯩꯇꯩ ꯏ ꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧ ꯇꯥꯔꯒꯗꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯍꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯥꯏꯊꯔꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯕ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯃꯁꯤ ꯊꯨꯒꯥꯏꯔꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕ ꯋꯥꯐꯝꯁꯨ ꯊꯦꯡꯅꯖꯗꯕ ꯅꯠꯇꯦ ꯑꯗꯣ ꯊꯨꯒꯥꯏꯔꯛꯄ ꯃꯥꯟꯕꯁꯨ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯈꯩꯗꯤ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯀꯣꯟꯁꯤꯟꯅ ꯃꯩꯇꯩ ꯅꯤꯡꯊꯧꯔꯣꯜ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯐꯤꯖꯦꯠ ꯑꯄꯨꯟꯕ ꯍꯔꯥꯎ ꯀꯨꯝꯍꯩꯅꯆꯤꯡꯕ ꯀꯌా ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯗꯅ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯏꯊꯛꯅꯆꯤꯡꯕ ꯆꯠꯅ ꯂꯣꯟꯆꯠ ꯀꯌా ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯂꯣꯟ ꯉꯥꯡꯃꯤꯟꯅꯗꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯅ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯆꯝꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯑꯣꯡꯗ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯖꯕ ꯁꯤꯖꯤꯟꯅꯕ ꯍꯩꯖꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯅꯤꯌꯥꯁꯤꯡꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒꯤ ꯌꯦꯛ ꯁꯂꯥꯏ ꯃꯅꯨꯡ ꯆꯟꯗꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯛꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯄꯨꯟꯕ ꯃꯩꯇꯩꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯅꯨꯡ ꯆꯟꯗꯕ ꯑꯗꯣ ꯆꯜꯂꯕꯁꯨ ꯑꯔꯥꯏꯕ ꯄꯣꯠꯁꯛꯅꯤ ꯃꯩꯇꯩꯒꯤ ꯌꯦꯛ ꯁꯂꯥꯏ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯅ ꯇꯤꯟꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯤꯟꯕ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯍꯥ ꯆꯍꯤ ꯂꯤꯁꯤꯡꯗꯒꯤ ꯆꯠꯅꯔꯛꯑꯕ ꯊꯧꯑꯣꯡ ꯑꯃꯅꯦꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯗꯤ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯦ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯀꯥꯏꯊꯍꯟꯗꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯤꯌꯥ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄ ꯕꯤꯁꯅꯨꯄꯤꯌꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯊꯣꯛꯂꯛꯑꯦ ꯋꯥꯏ ꯅꯣꯠ ꯑꯩꯈꯣꯏ ꯃꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤꯗ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯃꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯃꯔꯣꯝꯗ ꯍꯣꯠꯅꯔꯤꯅꯦ ꯀꯥꯡꯕꯨꯁꯤꯡ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯥꯟꯅ ꯁꯦꯝꯒꯠꯄꯤꯗꯅ ꯊꯝꯃꯛꯏꯕ ꯑꯄꯨꯟꯕ ꯃꯁꯛꯁꯦ ꯊꯨꯒꯥꯏꯅꯕ ꯃꯁꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯑꯗꯨ ꯃꯊꯤ ꯒꯥꯏꯗꯅꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯤꯡꯗ ꯆꯩꯔꯤꯕ ꯇꯧꯍꯟꯕꯤꯒꯅꯨ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣই ꯉꯥꯡꯕꯤꯕ ꯉꯝꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯄꯨꯟꯕ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯕꯥꯃꯣꯟ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯌꯦꯛ ꯁꯂꯥꯏꯗ ꯇꯤꯟꯕ ꯇꯤꯟꯗꯕ ꯑꯄꯨꯟꯕ ꯃꯩꯇꯩꯂꯣꯟ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯕ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯂꯥꯏꯙꯧ ꯂꯩꯃꯔꯦꯟ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯏꯔꯥꯠ ꯊꯧꯅꯔꯤꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠ ꯊꯧꯅꯔꯤꯕ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯕꯦꯝꯃ ꯏꯔꯥꯠ ꯊꯧꯅꯔꯤꯕ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯁꯛꯁꯦ ꯃꯁꯤ ꯀꯥꯏꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯉꯁꯤ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯁꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯟꯗꯝ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤ ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ
मदुतदा अखोई अपुनब मसक असे कनानसु कायहनब ngमोइदबनी मसी थुगाइननब होटनरिबगै अखोई हेन हेन सोथबा हाइबदु ओइगनी अदुना त्रिपुरादा लैबिरिबा कीर्तनिया मैतै कीर्तनिया इपा इचा इचलिनाव हौरैबा नाहारोल इचा इसुसिंग करिसु मैतैनी हाइबगी चौथोकपिबा पोकना लैबियो अखोई लोइनमुनसु अखोई मैतै हाइबसिगी मनुंग सिदैसा ngasi फावदा मैतै बामो नाइना लैबगुम अखोई मैतै कीर्तनिया हाइबा कांगलु अमसु अखोई सरुक ओइना लैरी हाइबजे ngasi बो अखोई लाइक यंगम करिसु अखोई मोइनसु खंगी अखोइनसु खंगी अदु करीद खेतनब करीसु लेते अदुना अखोई मसीगी वाफमसि थमजगे हाइदना ngasiगी अखोई वारोलसिंग असि आई थमजबनी अदुना त्रिपुरादा मैतै कीर्तनिया हाइबा मैतैगी मरक्सिदा अपुनब मसक्ता यावबा हौजिक मिसिंग लिसिंग मरी रोम लैबा कांगलु अमा लैरी अदो मखोइसु अखोई अमतनी हाइबसी थमजरगा ngasiगी आहाकना थमजबा वारोल असि मतांग असिदा लोसिनजगे अरोइबा ओइना अखोई ngasiगी तांकक असिगी अरोइबा ओइना ताबिरिबा ख्वाइगी मफमदा सनाथोंगी मनिंद्र कोनसम आहाकना अमुकसु हन्ना नोलुक्सगे।